Manipuri News Ngasigi tang kun gani pana mayam ngasi phonggi maru oiba pau khatang taminasi. Data khomjin batani mapalamda pallibasing pusilakna bagi thabak amata lokhatpat leitri. Lebak sin mathuna lockdown lauthokibana maram oiraga Manipuri mapan lamdanduna leiriba Manipuri sing state asida pusilakna ba laingaki oiba chapsaba khongthang amata lokhatpa leitri adum oinamak mapalamda miyoi kya yamna leiribage haiba khangdona ba MLA singi kuthangda survey tawbudi haunakhre. Press na phangwa pauna hai India sin mathuna COVID-19 laisa sandorapana maram oiraga virus asidagi ngakthonabagi dama lebak sin mathuna central laingakna total lockdown lauthokkiba aduna maram oiraga mapana mahi tamduna leiriba mahiroi thabak tawduna leiba state asigi miyoi amadi layingnabagi damak satliba miyoi kya India gi tongan state singda lamdanduna leiri atopa state singda lamdanduna miyoi sing asi pusilakna ba yana ba minister N Birena mamangna prime minister ge video conferencing gi kutangda wari sanabada mapanda lamdan liba miyoi sing pusilakna ba lambi ama yatpina ba taksinkhre hauziki oina state asigi miyoi kya mapanda lamdanduna leiribigi haiba chapchana lengakna khangma ngamdri hairi maramasina miyoi sing adu state asida pusilaktringai de chapchaba masing ama khangdokpagi tangai phadaba leibana haukiba April 13 da pangthokkiba state consultative committee for COVID-19 gi mifamna puthoktuna khanaraba matungda Constitution singi MLA singda makoi gi constitution sida miyoi kya yamna leibige haibadu khangdoknaba sinnanaba warep laukibane masidi chamchamba survey amani haina lawbu yai Housing mapana leiriba miyoi sing asi state asida pusilake haiba matamda pride ta purakpa tarabadi prime minister office ki kuthangda civil aviation ministry digi ayaba lawnabagi tangai phadaba leiri hairi amaromda civil aviation ministry na pride 5 gi ayaba piri haina lawrabasu pusilakadoriba miyoi sing adu state amagi mafam amada pulap punsilaga leibanate tongan mafam singda soijaina na leikibana khomjinbada arubo oigadoribane India gi manung no COVID-19 gi hotspot oina leiriba asobu state kya da hojik su curfew thamjin maga loina na total lockdown mapung phana sathari bane mafam kya da police na lambi da tholakpa miyoi sing phu saiduna tankhai gi thagdok sing miyam no social media gi khuthang da unari bane amaromda public transport system sing state sing da laite maram asina satok tasin taunabagi pambai ama phawba phangdana leiri bane phibam asida miyoi sing adu pusilakpada kya yamna mai pakna sangsinba ngamgadori bano haibasi wahang oiri Lengak na karigumba mapandagi miyoi sing asi pusilakpa tarabasu makoina lakpagi asangwa senpham state na puthokadaba natte state asida halakpa pama miyoi sing na makoigi sathok sasingi senpham masana puthoksagadabani hairi paosina makhata na hai miyoi sing adu pusilakpa matamna asobo problem ama mayok na gadori basi makoigi quarantine topham asini Manipur mapandagi lakpa miyoi sing quarantine tawdrabadi lekai re sanghandabagi satnabi ama leirakli phibam asida miyoi sing aduna halaklaba matamda quarantine tawnoba mafam thibada asobo problem ama oigadori ben haina su pausisina phungdorakli adugo marak thana yamna maru oiba content masang khatang hapsaramge mayam private school sing na laingakta mahiroi singi tuition fee lawhonana ba taknakhre class 11 gi mahiroi sing promotion fee neba Manipur laingakna council da pautak pikre haina su phungdorakli mapan gi pauda maru oiba content khra khatang ga hapsaramge Manao nupana mayamba hatlamle Assam gi Kasar district ki manung sana leiba Dolugram awang laikai da leiba hek pokminaba masin manau khatna sainabagi thodokta mayamba laikhidre amadi Manao nupana chenkhre Laibak thiba thawdo asing ase yupung nipan makai taba du waida thokibane laikhidraba adugi mingna khayar udin sei hungphuga mangani maki pikliba masanupa ani lehori aduga mayamba bo hatlamlaga chenkhriba miyoi adugi mingna laha udin sei yankhaini kari maram go hawdagi thawdo asi thokibano haiba hawjik phawba khangmangamdre thawdo asiga mari leinana Waskandi police na case ama lokhotuna thijinba hawkhre asiba haksang silchar medical college da postmortem tawnaba pukhre aduga misi asida sienari ba miyoi phanaba police na khotnari hairi nakalamaromda thawdo asibu all Assam Manipur Muslim Student Union na condemn torokli yamna nungaitaba thawdo amanamo COVID-19 patient mathanda sijakhre Sahi yang khairom suraba COVID-19 patient amang ngasi Karnataka gi Bengaluru da leiba hospital amagi manga suba mathondagi songthaduna sijakhre haina police na phungdokhre senior police official amana haiki patient adu Bengaluru da leiba Victoria hospital gi trauma ward gi songthaduna sijakhibane hospital gi paw matung ina kidney gi problem su leiba miyo edu sor honba nungaitabadagi haukiba iraida Victoria hospital pukhalakibane amasum matungda maha COVID-19 positive oirama thengnakhibane Mangasi ayu hospital sigi manga suba mathondagi songthaduna sijakhibane haina su makoina phungdokli senior police official duna haiki thawdo asigi matangda police ta case ama lokhotpaga loinana hausik makhata na thigatpagi thabakana su sathari hairi aroibada maruoiba pawmana mo Kim Jong Un hingli North Korea gi lusingba Kim Jong Un hingli haina maike kyadagi phungdok narakli
South Korean President Moon Jae-in gi foreign policy gi advisor Moon Chung-in na CNN da phongdokhibagi matung in April 16 digi haujuk phawba Kim Jong-un na North Korea gi Western area da leirakli haiba mayek sengna khangba ngamlei April 15 dagi hauna masak uba phanghidraba Kim Jong-un sikhre amasum aruba laina amana maram oiraga laikatnari haibana singma wafam kya phongdoknaba laikhrabani haina su poksi sigi khutang singda miyamna su phongdokna khre aduga mayam aina pablo sokiba lan ki biyor sim yamna ngakpigin adu anobo paw hek lakpa update pi bangamna khona jarake si harga mayam video simatang sa lusin jarage thank you